ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯦꯝꯇꯣꯟ ꯀꯧꯕꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯋꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯤꯅ ꯉꯥꯡꯕꯅ ꯑꯃ ꯃꯥꯅ ꯈꯨꯝꯕꯅ ꯑꯃ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯦꯝꯇꯣꯟ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯅ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯣꯡ ꯍꯥꯗꯅ ꯆꯠꯂꯤꯉꯩꯗ ꯂꯝꯕꯤ ꯆꯠꯄ ꯄꯥꯈꯪ ꯑꯅꯤꯈꯛꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯇꯨꯡ ꯑꯣꯏꯔꯞꯅ ꯃꯦꯝꯇꯣꯟꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯆꯧꯕꯅ "ꯏꯇꯥꯎ, ꯑꯥꯗꯒꯤ ꯁꯣꯏꯖꯥꯏꯅꯔꯤꯕꯤ ꯁꯝꯂꯥꯡꯁꯤꯅ ꯅꯤꯡꯗꯨ ꯌꯩꯅ ꯃꯣꯡ ꯍꯥꯗꯅ ꯆꯠꯂꯤꯕ ꯂꯩꯁꯥꯕꯤꯁꯦ ꯌꯦꯡꯉꯣ꯫ ꯉꯥꯔꯣꯏ ꯁꯕꯥꯟ ꯃꯥꯟꯕꯤꯁꯤꯅ ꯁꯥꯃꯨ ꯃꯆꯥꯅ ꯅꯣꯝ ꯅꯣꯝ ꯆꯠꯄꯗꯧꯅ ꯆꯠꯂꯤꯕꯁꯤꯕꯨ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯉꯥꯔꯣꯏ ꯁꯕꯥꯟ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅꯒ ꯐꯖꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨ ꯃꯆꯥꯅ ꯅꯣꯝ ꯅꯣꯝ ꯆꯠꯄꯗꯧꯅ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯇꯥꯔꯗꯤ ꯂꯩꯁꯥꯕꯤꯁꯤꯅ ꯁꯥꯎꯔꯛꯀꯅꯤꯅꯦ꯫ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯨꯆꯠ ꯑꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯕ꯫ ꯍꯣꯏꯅꯦ, ꯅꯪꯅꯕꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯁꯨ ꯑꯇꯣꯞꯄꯅ ꯇꯥꯕꯗꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯋꯥꯅꯤ꯫ ꯍꯦꯔꯥ, ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯁꯥꯕꯤꯁꯤ ꯇꯥꯟꯅꯔꯒ ꯍꯦꯛꯇ ꯀꯔꯤ ꯐꯥꯎꯒꯦ ꯍꯪꯂꯨꯔꯁꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯦꯝꯇꯣꯟꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛ ꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯑꯆꯧꯕꯅ ꯈꯝꯇꯣꯟꯗ ꯀꯧ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯈꯝꯇꯣꯟꯗꯨ ꯁꯥꯎꯔꯞꯅ ꯑꯆꯧꯕꯗ ꯋꯥꯗꯦ ꯍꯥꯏꯗ ꯅꯪ ꯁꯤꯗꯤꯕ ꯍꯥꯏꯕꯒꯨꯝ ꯁꯨꯛꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ "ꯃꯥꯡꯗ ꯆꯠꯂꯤꯕꯤꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ." ꯃꯦꯝꯇꯣꯟꯁꯨ ꯈꯝꯇꯣꯟꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ "ꯏꯕꯨꯡ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ?" ꯑꯆꯧꯕ ꯃꯦꯝꯇꯣꯟꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯕꯒ ꯔꯥꯁꯤꯅ ꯌꯣꯝꯂꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕꯒ ꯇꯔꯪ ꯑꯃꯗ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯝꯇꯣꯟ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯃꯇꯥꯎꯗ ꯌꯦꯡꯂꯒ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯝꯃꯤ꯫ ꯑꯆꯧꯕ ꯃꯇꯥꯎꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯄꯗꯨꯗ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯛꯂꯞꯅ ꯈꯝꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ "ꯀꯩꯅꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯣ ꯍꯥꯏꯔꯣ." ꯑꯆꯧꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ "ꯑꯁ, ꯑꯩꯕꯨꯗꯨꯕꯨ ꯀꯔꯝꯅ ꯂꯩꯁꯥꯕꯤꯁꯤꯗ ꯍꯥꯏꯗꯣꯏꯅꯣ? ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯑꯗꯤ." ꯈꯝꯇꯣꯟꯁꯨ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯔꯛꯇ ꯉꯪꯂꯒ ꯇꯞꯅ "ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯉꯝꯅꯤꯅ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯍꯥꯏꯔꯨꯗꯅ." ꯑꯆꯧꯕ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯃꯦꯝꯇꯣꯟꯗ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯪꯉꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯆꯧꯕꯗ ꯑꯃꯨꯛ ꯈꯝꯇꯣꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯝꯇꯣꯟꯗꯨ ꯅꯣꯛꯂꯗꯨꯅ "ꯏꯆꯜꯒꯤ ꯃꯤꯡ ꯈꯪꯅꯤꯡꯗꯅ ꯇꯧꯕꯅꯤꯗ." ꯑꯆꯧꯕ ꯈꯝꯇꯣꯟꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯃꯇꯥꯎꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯦꯝꯇꯣꯟ ꯃꯍꯥꯛꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯨꯔꯒ ꯏꯂꯥꯏ ꯂꯥꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯏꯁ, ꯑꯁꯤꯒꯤ ꯑꯣꯏꯔꯦ. ꯑꯩꯗꯤ ꯌꯥꯝꯅꯒ ꯂꯨꯕ ꯃꯥꯜꯂꯨꯔꯦ. ꯑꯣ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯊꯣꯟꯗ꯭ꯔꯩ." ꯑꯆꯧꯕꯅ "ꯀꯩ ꯃꯤꯡꯅꯣ ꯑꯗꯨꯗꯤ?" "ꯍꯣ, ꯊꯣꯟꯗ꯭ꯔꯤ ꯍꯥꯏꯕꯅꯦ. ꯍꯌꯦꯡꯋꯥꯏ ꯊꯣꯜꯂꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯐꯥꯛ ꯐꯥꯛ ꯅꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯝꯇꯣꯟꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯃꯇꯥꯎꯗꯨ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯪꯉꯉꯛꯅ "ꯁꯤꯃꯁꯨ ꯁꯦꯔꯦ ꯆꯠꯄꯤ ꯂꯩꯁꯥꯕꯤꯁꯤ ꯌꯦꯡꯂꯒ ꯃꯌꯥ ꯀꯥꯗꯅ ꯀꯩꯁꯨ ꯇꯧꯔꯤ. ꯏꯇꯥꯎ, ꯏꯇꯥꯎ." ꯑꯆꯧꯕ ꯈꯝꯇꯣꯟꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯅ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯝꯇꯣꯟꯗꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ "ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯀꯅꯨ. ꯌꯦꯡꯂꯤꯁꯤ ꯎꯗ꯭ꯔꯤ. ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯣꯡꯗꯝꯕ, ꯃꯤꯠꯁꯦ ꯇꯥꯡꯍꯟꯕꯤꯔꯣ. ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯕ. ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯂꯩꯊꯣꯛꯂꯒ ꯀꯣꯛ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛ ꯅꯣꯡꯗꯝꯕꯗꯒ ꯇꯥꯏꯁꯤꯟꯅꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯦꯝꯇꯣꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯝꯇꯣꯟ ꯑꯆꯧꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ
ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯏꯗꯨꯕꯣ? ꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯀꯩꯅꯣ. ꯑꯁ ꯂꯣꯏꯔꯦꯅꯦ. ꯂꯩꯁꯥꯕꯤ ꯁꯤꯔꯦ ꯆꯠꯄꯤ ꯑꯃ ꯎꯕꯗ ꯄꯥꯈꯪ ꯅꯞꯆꯣꯕ ꯑꯃꯗꯤ ꯉꯥꯎꯔꯒ ꯆꯠꯇꯧꯔꯦ. ꯂꯥꯛꯑꯣ, ꯌꯨꯝꯒꯤ ꯂꯝꯕꯤꯗꯤ ꯁꯣꯝꯗꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟ ꯂꯝꯂꯣꯡ ꯑꯗꯨꯗꯒꯤ ꯊꯦꯛꯈ꯭ꯔꯤꯕ ꯗꯣꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ. ꯑꯆꯧꯕ ꯇꯔꯪ ꯑꯃꯗ ꯑꯁꯨꯝ ꯆꯠꯂꯝꯕꯗꯨ ꯃꯇꯥꯎꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯅꯥꯛꯌꯦꯠꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯂꯝꯕꯤ ꯑꯣꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯑꯁ ꯑꯩꯗꯤ ꯂꯩꯁꯥꯕꯤꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯁꯨꯝ ꯆꯠꯄꯗ ꯂꯝꯕꯤ ꯑꯣꯟꯅꯗꯧꯒꯤ ꯇꯧꯔꯝꯃꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯁꯨ ꯈꯝꯇꯣꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯟꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯎꯕ ꯍꯦꯛ ꯍꯦꯛ ꯇꯣꯏꯅ ꯂꯛꯅꯕ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯃꯨꯖꯥꯎꯗꯨ ꯂꯝꯕꯤ ꯃꯄꯥꯜꯗꯨ ꯁꯣꯡꯉꯦ ꯍꯥꯏꯗꯨꯅ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ. ꯃꯦꯝꯇꯣꯟ ꯑꯃꯨꯖꯥꯎ ꯎꯕꯗ ꯍꯩꯅꯗꯅ ꯑꯁ ꯑꯁꯤꯒꯤ ꯖꯒꯥ ꯀꯥꯕ ꯃꯥꯟꯕ ꯑꯃꯨꯖꯥꯎꯁꯦ ꯑꯃꯨꯛ ꯂꯩꯔꯦ. ꯃꯁꯦ ꯑꯩ ꯎꯕ ꯌꯥꯗꯕꯅꯦꯕ. ꯆꯤꯛꯈ꯭ꯔꯤꯕꯤ ꯃꯥꯜꯂꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯏꯅꯦ ꯑꯁꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯦꯝꯇꯣꯟ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯂꯤꯉꯩꯗꯨꯗ ꯑꯃꯨꯖꯥꯎꯁꯨ ꯃꯦꯝꯇꯣꯟ ꯍꯦꯛ ꯎꯕꯒ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯆꯤꯛꯈ꯭ꯔꯤꯕꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯕ꯭ꯔꯣ? ꯍꯣꯏ ꯀꯥꯊꯤꯃꯨ ꯖꯒꯥ ꯀꯥꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯁꯥꯎꯅ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯔꯒ ꯑꯃꯨꯖꯥꯎꯗꯤ ꯇꯤꯛ ꯇꯤꯛ ꯅꯣꯛꯂꯒ ꯍꯩ ꯑꯉꯥꯎꯕꯤ, ꯈꯨꯔꯥꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯒ ꯃꯁꯤꯗꯤ. ꯃꯦꯝꯇꯣꯟ ꯑꯃꯨꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯅ ꯁꯥꯎꯅ ꯈꯪꯖꯔꯦ ꯌꯥꯔꯦ ꯀꯥꯊꯤꯃꯨ, ꯅꯨꯡꯁꯤꯔꯒꯕꯨ ꯀꯅꯥ ꯂꯛꯅꯒꯦ? ꯅꯪꯗꯤ ꯃꯨꯕꯅꯤꯅ ꯑꯩꯅ ꯉꯧꯔꯣꯛ ꯉꯧꯕꯁꯤꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯕꯗꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯇꯨꯡꯗ ꯑꯃꯨꯖꯥꯎꯅ ꯍꯥꯏꯕ ꯋꯥ ꯇꯥꯁꯤꯟꯅꯗ ꯃꯌꯨꯝ ꯇꯝꯅ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯃꯨꯖꯥꯎꯁꯨ ꯃꯦꯝꯇꯣꯟꯒꯤ ꯁꯥꯎꯕ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯃꯦꯝꯇꯣꯟꯅ ꯐꯤ ꯀꯥꯝꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯦ ꯁꯦꯔꯦ ꯆꯠꯄꯤꯌꯥ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯐꯤ ꯀꯥꯝꯂꯒ ꯆꯪꯉꯩꯁꯤꯅ? ꯍꯣ ꯃꯃꯥꯡꯒꯤ ꯀꯊꯤꯃꯨ ꯖꯒꯥ ꯀꯥꯕ ꯈꯨꯔꯥꯗꯣ ꯑꯃꯨꯖꯥꯎꯗꯣ ꯃꯥꯅꯩꯕꯨ ꯆꯤꯛꯈ꯭ꯔꯤꯕꯤ ꯍꯥꯏꯔꯤꯕ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯅꯪꯒꯤ ꯅꯁꯛꯇꯨꯒ ꯃꯥꯟꯕꯨ ꯃꯥꯜꯂꯤ. ꯃꯤꯅ ꯃꯥꯟꯗꯨꯅ ꯍꯥꯏꯕꯕꯨ ꯁꯥꯎꯔꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯀꯔꯤ? ꯑꯩꯕꯨ ꯆꯤꯛꯈ꯭ꯔꯤꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ? ꯏꯃꯥꯟ ꯌꯥꯝ ꯐꯖꯔꯦ. ꯃꯥꯏꯔꯦꯟ ꯐꯝꯄ꯭ꯔꯦꯛꯅꯕꯤ ꯃꯥꯜꯂꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯤꯟꯗꯨ ꯄꯩꯔꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯏꯁꯧ ꯃꯇꯦꯛꯇꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯍꯩꯁ, ꯍꯧꯖꯤꯛꯀꯤ ꯃꯇꯧꯗꯨꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯃꯁꯤꯕꯨ ꯑꯩꯕꯨ ꯄꯨꯡꯐꯝ ꯀꯦꯐꯝ ꯑꯣꯟꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ? ꯊꯥꯕꯂꯩꯅ ꯍꯥꯏꯔꯤꯕꯗꯨ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯌꯦꯛꯇꯤ ꯁꯦꯡꯗ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯇꯥꯗꯨ ꯈꯔ ꯇꯥꯈꯤꯔꯝꯃꯤ. ꯑꯗꯨꯅ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯗꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥ, ꯀꯔꯤꯒꯤ ꯄꯨꯡꯐꯝ ꯀꯦꯐꯝꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯄꯥ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯣ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯄꯣꯛꯄꯗ ꯄꯨꯡꯐꯝ ꯀꯦꯐꯝ ꯑꯣꯟꯅꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ. ꯍꯣꯏꯅꯦ ꯃꯃꯥ, ꯑꯩꯁꯨ ꯈꯜꯂꯤꯝꯅꯤꯅꯦ. ꯊꯥꯕꯂꯩ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯑꯋꯣꯏ ꯇꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯒ ꯃꯥꯏꯗ ꯑꯩꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧꯗ ꯊꯥꯕꯂꯩꯒꯤ ꯅꯨꯄꯥꯗꯨ ꯏꯁꯤꯁꯤꯅ ꯅꯣꯛꯇꯨꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯑꯆꯧꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯃꯅꯦꯒ ꯃꯃꯥꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯏꯅꯦ, ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯊꯕꯛ ꯆꯤꯟꯈ꯭ꯔꯕꯩꯅꯦꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯑꯒ ꯅꯤꯡꯉꯥꯏꯗꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯗꯅꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯍꯥꯏ ꯑꯆꯧꯕ, ꯉꯁꯤꯗꯤ ꯏꯅꯦꯒꯤ ꯑꯁꯤꯟꯕ ꯊꯕꯛ ꯑꯃꯅꯦ. ꯀꯥꯏꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯏꯅꯝꯃꯒ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯀꯩ ꯋꯥꯔꯤꯅꯣꯅꯦꯅꯦ? ꯈꯝꯕꯤꯅ ꯀꯔꯤꯕꯨ ꯑꯣꯏꯅꯤ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯒꯤꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ. ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯝꯕ ꯅꯨꯄꯥꯗꯨꯗꯤ ꯅꯣꯛꯂꯝꯕꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯔꯝꯃꯤ. ꯏꯅꯦ, ꯃꯗꯨꯒꯤ ꯃꯇꯥꯡꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯊꯤꯖꯒꯦ. ꯑꯆꯧꯕꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ, ꯅꯪꯒ ꯏꯃꯥꯒ ꯀꯔꯤ ꯍꯥꯏꯅꯩ? ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯊꯤꯔꯅꯤꯅ ꯍꯥꯏꯕꯗꯣ, ꯍꯥ? ꯑꯆꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥꯁꯨ ꯇꯥꯕ ꯉꯝꯗ ꯃꯃꯥꯒ ꯃꯅꯦꯒꯅ ꯁꯤꯜꯂꯤꯕꯗꯨꯁꯨ ꯌꯥꯅꯤꯡꯗꯅ ꯁꯥꯎꯅ ꯐꯔꯦ, ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯐꯤ ꯀꯥꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ.
ꯑꯁꯨꯝꯅ ꯑꯆꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯦꯝꯇꯣꯟꯕꯨ ꯄꯥꯝꯖꯔꯕꯁꯨ ꯍꯥꯏꯗꯣꯛꯇ ꯇꯨꯃꯤꯟꯅ ꯈꯥꯡꯂꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯕꯂꯩꯅ ꯃꯄꯨꯔꯣꯏꯕꯗ ꯈꯝꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯌꯥ ꯅꯨꯄꯥꯒꯤ ꯍꯥꯏꯕ ꯆꯪꯂꯛꯂꯒꯦ ꯍꯥꯏꯅ ꯀꯟꯅ ꯇꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯕꯂꯩꯒꯤ ꯅꯨꯄꯥꯅ, "ꯃꯃꯥ, ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯞꯅ ꯈꯟꯅꯁꯤ꯫ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯐꯤꯕꯝ ꯃꯇꯥꯃꯛꯅꯤ꯫ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯆꯠꯂꯒ ꯊꯨꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯄ ꯇꯥꯔꯤꯅꯤ ꯅꯪꯕꯣ꯫ ꯀꯔꯤꯅꯣ ꯃꯗꯨ ꯐꯥꯎꯗꯤ ꯍꯦꯃꯟꯇ꯭ꯔꯣ? ꯏꯆꯥꯅꯨꯄꯤꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯈꯔ ꯋꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔꯦ ꯍꯩꯇꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ꯫ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯃꯔꯥꯏ ꯂꯩꯖꯅꯤ ꯀꯩꯅꯣ꯫ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯥꯏꯔꯤꯅꯦ꯫ ꯃꯥꯒꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯕꯗꯤ ꯃꯥꯕꯨ ꯁꯟ ꯏꯔꯣꯏ ꯐꯨꯕꯗꯧꯅ ꯐꯨꯕꯤꯔꯗꯤ ꯀꯝꯗꯧꯅꯤ? ꯅꯆꯥ ꯁꯣꯛꯂꯦ ꯇꯥꯔꯗꯤ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯣꯏꯗꯣ꯫ ꯑꯗꯨꯅꯅꯦ ꯃꯗꯨ ꯑꯃꯨꯛꯇ ꯇꯞꯊꯧꯀꯣ꯫ ꯀꯩꯅꯣꯗ ꯃꯤꯕꯨ ꯁꯟ ꯏꯔꯣꯏ ꯐꯨꯕꯗꯧꯅ ꯄꯪꯐꯨꯗ ꯐꯨꯕ ꯌꯥꯕꯗꯧꯅ? ꯌꯥꯕꯗꯨꯅꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯀꯟꯅ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯦꯠꯅꯕꯗꯨ ꯇꯥꯕꯗ ꯃꯦꯝꯇꯣꯟ ꯏꯃꯨꯡꯗꯨꯒꯤ ꯄ꯭ꯔꯔꯨꯞ ꯊꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯍꯣ ꯅꯇꯩ ꯅꯅꯥꯎꯒꯤ ꯃꯔꯩꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯥꯀꯣꯡ ꯁꯤ ꯇꯥꯗꯧꯔꯦ꯫ ꯀꯩꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯣꯅꯦ, ꯑꯩꯅ ꯄꯥꯅꯤꯡꯂꯒꯅ ꯄꯥꯅꯤ, ꯄꯥꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯌꯦꯠꯅꯔꯝꯕ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕꯗꯨꯝ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯦꯡꯅꯔꯒ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯁꯤꯗꯕꯨ ꯀꯔꯝꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯍꯜꯂꯗꯣꯔꯤꯕꯅꯣ? ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯁꯨ ꯍꯧꯗꯣꯛꯆꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯣꯛꯄ ꯂꯦꯞꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯈꯝꯕꯤ ꯂꯥꯛꯇꯨꯅ ꯊꯥꯕꯂꯩꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯌꯥ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯅ ꯀꯟꯅ ꯇꯛꯂꯝꯃꯤ꯫ ꯊꯥꯕꯂꯩ ꯇꯥꯊꯤ ꯇꯥꯊꯤ ꯍꯥꯏꯕꯁꯨ ꯌꯥꯗ ꯈꯨꯝꯗ ꯌꯥꯗꯕꯒꯤ, "ꯈꯝꯕꯤꯌꯥ, ꯅꯪ ꯇꯥꯗꯅ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯞꯅ ꯈꯟꯅꯁꯤꯕꯨ ꯍꯥꯏꯗ." "ꯀꯩꯅꯣꯗ ꯏꯆꯦ, ꯆꯍꯤ 18-19 ꯍꯥꯏꯔꯛꯂꯒꯕꯨ ꯀꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯣ? ꯏꯆꯦꯁꯨ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯀꯥꯟꯗꯗꯤ ꯆꯍꯤ 14-15ꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯏꯕꯁꯦ? ꯈꯝꯕꯤ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯗꯤ ꯀꯥꯏꯗꯒꯤ ꯃꯥꯟꯅ ꯌꯥꯒꯗꯒꯦꯗꯣ? ꯃꯈꯣꯏꯗꯤ ꯌꯦꯡꯉꯣ, ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯈꯣꯡꯆꯣꯡꯕꯤ ꯁꯥꯟꯅꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯗꯕꯨ ꯀꯔꯝꯅ ꯌꯨꯝ ꯄꯨꯕ ꯉꯝꯗꯧꯔꯤꯕꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯈꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯩꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯛꯂꯝꯃꯤ꯫ ꯊꯥꯕꯂꯩ ꯎꯄꯥꯏ ꯂꯩꯇ, "ꯍꯣꯔꯦꯟꯁꯦ ꯅꯣꯏ ꯇꯥꯗꯒ ꯑꯃꯨꯛꯇꯒ ꯀꯨꯞꯅ ꯈꯟꯅꯈꯤꯒꯦ꯫ ꯏꯆꯦ, ꯄꯥꯎꯗꯤ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯈꯝꯕꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ "ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯍꯥ ꯎꯔꯣꯛ, ꯅꯃꯥꯡꯁꯨ ꯂꯥꯡ, ꯅꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯂꯦꯗ ꯇꯧꯔꯤꯕꯁꯦ꯫ ꯌꯥꯗ꯭ꯔꯦ, ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏꯃ ꯍꯥꯏꯕ꯫ ꯌꯥꯔꯦꯗꯅ, ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤꯒ ꯃꯄꯨꯒꯤ ꯂꯤꯂꯥ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ." ꯑꯁꯤ ꯈꯟꯅ ꯊꯥꯕꯂꯩ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯣꯡ ꯑꯆꯧꯕꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯝꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ, "ꯏꯇꯥꯎ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗꯁꯨ ꯇꯝꯃꯨ, ꯇꯥꯁꯤ꯫ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ." ꯑꯆꯧꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯅꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ, "ꯏꯇꯥꯎ, ꯏꯇꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯅ ꯄꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯀꯣꯛꯍꯟꯕ ꯉꯝꯂꯔꯣꯏ." "ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ." ꯑꯆꯧꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯒ ꯃꯅꯦꯒꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯝꯇꯣꯟꯗꯤ ꯍꯔꯥꯎꯅ, "ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯎꯅꯤꯅ ꯀꯩꯅꯣ? ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯋꯥꯈꯜ ꯋꯥꯔꯤꯗꯨꯅ?" "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯍꯥꯟ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯝꯇꯣꯟꯅ ꯑꯇꯣꯞꯄ ꯃꯤꯅ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯇꯥꯎꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯟꯗꯨꯅ, "ꯑꯗꯨꯒꯤꯕꯨ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯔꯗꯅ ꯅꯣꯡꯃꯈꯛ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯅ ꯀꯞꯇꯅꯁꯨ ꯇꯧꯔꯤ ꯃꯁꯤ꯫ ꯀꯞꯂꯤꯅꯦ ꯇꯧꯔꯤꯗꯨꯅꯅꯦ
ꯅꯃꯤꯠꯇꯒꯤ ꯑꯝꯇ ꯇꯥꯔꯛꯇ꯭ꯔꯤ ꯄꯤꯗꯣ ꯅꯥꯇꯣꯟꯗꯒꯤ ꯑꯣꯏꯅ ꯆꯦꯟꯊꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤ ꯂꯥꯛꯄ꯭ꯔꯅ ꯑꯝꯇ ꯌꯦꯡꯉꯨ ꯐꯤꯕꯝꯁꯤ ꯎꯈ꯭ꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯅꯞ ꯊꯨꯊꯨꯠ ꯆꯤꯡꯈꯠꯂꯝꯃꯤ ꯃꯇꯧꯗꯨꯗ ꯈꯝꯇꯣꯟꯗꯨ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯋꯥꯡꯈꯨꯜꯗ ꯀꯣꯏꯔꯨꯁꯤ ꯑꯋꯥꯡꯈꯨꯜꯗ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯣ ꯅꯨꯄꯤ ꯂꯨꯝꯕ ꯅꯪꯒꯤꯗꯤ ꯑꯃ ꯐꯪꯗꯧꯔꯕꯅꯤꯅ ꯐꯔꯦ ꯑꯩꯒꯤꯗꯤ ꯅꯥꯝꯃ ꯍꯥꯡꯉꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯅ ꯑꯆꯧꯕꯕꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯥꯕꯜꯂꯩꯗꯨ ꯈꯝꯕꯤꯅ ꯇꯛꯃꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯃꯌꯥꯅꯨꯄꯥꯗꯨꯗ ꯊꯥꯖꯕ ꯍꯥꯏꯗꯨꯗ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯦꯝꯇꯣꯟꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯏꯃꯥ ꯄꯥꯕꯥ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯅꯨꯄꯥ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯒꯤ ꯂꯨꯍꯣꯡꯅꯕ ꯌꯥꯊꯣꯛꯑꯝꯃꯤꯁꯤꯕꯣ ꯅꯣꯏꯅ ꯍꯥꯏꯅ ꯁꯤꯅ ꯇꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯊꯥꯕꯜꯂꯩ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯕꯗꯨꯗ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯃꯄꯥꯕꯨꯡꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯥꯅꯨꯄꯤꯅ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯁꯤꯗ ꯅꯪ ꯍꯦꯛꯇ ꯌꯥꯊꯣꯛꯈꯤꯕ ꯍꯦꯔꯥ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯃꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨꯗꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯜꯂꯛꯀꯅꯨ ꯅꯪꯁꯨꯅꯦ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯦꯝꯇꯣꯟꯁꯨ ꯁꯥꯎꯅ ꯃꯃꯥꯅ ꯅꯝꯗꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯁꯥꯎꯒꯠꯇꯨꯅ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯃꯇꯨꯒ ꯑꯃꯨꯛ ꯈꯨꯝꯅꯔꯒ ꯈꯠꯅꯕ ꯇꯥꯔꯦ ꯈꯟꯅ ꯏꯕꯦꯝꯃ ꯁꯤ ꯁꯥꯎꯅꯨꯁꯦ ꯃꯪꯒꯣꯜ ꯀꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗ ꯉꯥꯏꯔꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯗꯤ ꯎꯅꯊꯣꯛꯂꯨꯔꯣ ꯑꯗꯨꯒ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯈꯟꯅꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯑꯃꯨꯛ ꯎꯅ ꯈꯣꯠꯅ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯅꯗꯤ ꯑꯗꯨꯃꯛ ꯌꯥꯔꯅꯤꯅ ꯍꯥꯏꯈ꯭ꯔꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩꯒꯤ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯂꯥꯎ ꯑꯁ꯭ꯋꯥꯏꯗ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯦꯛ ꯈꯔ ꯆꯤꯡꯊꯣꯛꯂꯒ ꯇꯞꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯅ ꯊꯦꯝꯂꯒ ꯌꯥꯕꯁꯤꯗ ꯏꯁꯤꯡꯅ ꯁꯤꯡꯅꯔꯗꯅ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯔꯅꯤꯒꯦ ꯍꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏ ꯄꯥꯎꯕꯨꯡꯅ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯅꯕ ꯊꯦꯝꯂꯣ ꯑꯩꯗꯤ ꯃꯈꯥꯒꯤ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯗꯅꯦ ꯀ꯭ꯋꯥ ꯆꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯀ꯭ꯋꯥ ꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯂꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯆꯥꯊꯣꯏꯕꯤ ꯀꯔꯤ ꯈꯨꯌꯦꯡꯅꯣꯅꯦ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯔꯝꯃꯣꯏꯅ ꯈꯜꯂꯤꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩꯒꯤ ꯅꯨꯄꯥꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯩ ꯑꯉꯥꯎꯕꯤ ꯅꯃꯥꯁꯤ ꯁꯨꯃꯥꯏꯅ ꯊꯦꯝꯂꯒ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯃꯥ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯏꯁꯤꯗꯤꯕ ꯃꯦꯝꯇꯣꯟ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯦ ꯍꯥꯏꯗꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯗꯨ ꯊꯪꯅꯕꯒꯤ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯒ ꯀꯣꯡꯀ꯭ꯋꯥꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯥꯁꯤꯜꯂꯒ ꯋꯥꯔꯦꯝ ꯁꯨꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯇꯣꯝꯕꯤꯅ ꯊꯥꯕꯜꯂꯩ ꯑꯩꯈꯣꯏ ꯃꯦꯝꯇꯣꯟꯕꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯅꯤ ꯑꯁꯪꯕꯤꯅ ꯏꯆꯦ ꯃꯥꯅ ꯌꯥꯗ ꯌꯥꯄꯣꯟꯇꯦꯗ ꯍꯧꯖꯤꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯍꯣꯡꯍꯧꯗ꯭ꯔꯗꯤ ꯃꯇꯝ ꯍꯦꯟꯈꯤꯗꯧꯔꯤꯕꯅꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯑꯃꯃꯨꯛ ꯁꯥꯟꯅ ꯋꯥ ꯑꯃꯨꯛ ꯅꯣꯛ ꯇꯧꯗꯨꯅ ꯀꯅꯥꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯅꯣꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗꯗꯤ ꯈꯝꯕꯤ ꯑꯆꯧꯕꯒꯤ ꯃꯃꯥꯍꯣꯏ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯂꯣꯏꯅꯅ ꯊꯥꯕꯜꯂꯩ ꯍꯣꯏꯗ ꯃꯪꯒꯣꯜ ꯀꯥꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯦꯝꯇꯣꯟꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯏꯁꯨ ꯁꯨꯒꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯂꯣꯟꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯅꯃꯥ ꯍꯣꯏ ꯅꯅꯦ ꯍꯣꯏ ꯆꯪꯂꯛꯀꯅꯤꯀꯣ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯏꯁꯨ ꯁꯨꯒꯠꯂꯒ ꯂꯩꯒꯅꯨ ꯑꯩ ꯃꯄꯥꯟꯗꯒꯤꯅꯦ ꯑꯃꯨꯛ ꯀꯧꯔꯛꯄ ꯇꯥꯔꯦ ꯊꯣꯛꯑꯦꯀꯣ ꯏꯁꯨ ꯁꯨꯒꯠꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯗꯨ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯝꯇꯣꯟ ꯃꯃꯥꯅ ꯊꯣꯛꯈꯤꯕꯗꯨꯗ ꯍꯦꯟꯅ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯑꯍꯜꯈꯩꯗꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯗ ꯈꯝꯕꯤꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯧꯗꯤ ꯀꯔꯣꯝꯗ ꯂꯩꯒꯦ ꯏꯅꯝꯃꯁꯦ ꯃꯃꯧꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯍꯩꯊꯣꯏꯕꯤꯆꯥ ꯅꯅꯦ ꯍꯣꯏꯁꯦ ꯅꯆꯦꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯌꯨꯁꯦ ꯊꯥꯕꯜꯂꯩꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ
ꯏꯅꯦ ꯁꯣꯝꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯥꯒ ꯈꯝꯕꯤꯒ ꯂꯣꯏꯅꯅ ꯑꯆꯧꯕꯒꯤ ꯃꯃꯥꯗꯨ ꯃꯃꯧ ꯌꯦꯡꯕꯅꯦ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯇꯣꯟ ꯉꯁꯥꯏ ꯃꯈꯩ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯝꯕꯗꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯆꯪꯂꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯧꯕꯒꯤ ꯃꯃꯥꯁꯨ ꯃꯦꯝꯇꯣꯟ ꯎꯕꯗ ꯍꯥꯏ ꯈꯝꯕꯤꯌꯥ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯅꯝꯃ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯅꯤꯌꯦ ꯑꯗꯨꯅꯔ ꯈꯪꯗꯦꯕꯣ ꯕꯦꯝꯃ ꯁꯤꯁꯦ ꯅꯨꯄꯥ ꯃꯉꯥꯁꯤ ꯄꯥꯏꯁꯤꯜꯂꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯒꯤ ꯃꯃꯥꯗꯨ ꯁꯦꯡꯈꯥꯎꯗꯒꯤ ꯑꯆꯣꯏꯕ 5ꯈꯛ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯦꯝꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯌꯥꯔꯅꯤ ꯏꯃꯥ ꯈꯝꯕꯤꯅ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯁꯤꯁꯦ ꯅꯅꯦꯝꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ ꯂꯧꯁꯤꯜꯂꯨ ꯏꯅꯦꯅꯁꯨ ꯅꯨꯄꯥ 2ꯈꯛ ꯄꯤꯔꯝꯒꯦ ꯌꯥꯝꯗꯦꯗꯤ ꯍꯥꯏꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤ ꯃꯥꯒꯤ ꯁꯦꯡꯈꯥꯎꯗꯒꯤꯁꯨ ꯑꯆꯣꯏꯕ 2ꯈꯛ ꯂꯧꯊꯣꯛꯂꯒ ꯁꯦꯜꯗꯨ ꯃꯦꯝꯇꯣꯟꯗ ꯅꯝꯗꯅ ꯄꯤꯁꯤꯜꯂꯝꯃꯤ ꯈꯝꯕꯤꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯅꯝꯃ ꯅꯪꯁꯨ ꯅꯃꯧꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯁꯤꯗ ꯁꯨꯝꯕ ꯂꯩꯅꯤꯡꯂꯦꯅꯦ ꯍꯣꯅꯦ ꯀꯨꯏꯔꯔꯣꯏ ꯅꯃꯧꯁꯤ ꯂꯦꯡꯗꯅ ꯏꯅꯝꯃꯒꯤ ꯅꯥꯛꯇ ꯂꯩꯗꯧꯕ ꯉꯁꯤꯒꯤꯗꯤ ꯍꯟꯅꯕ ꯇꯧꯁꯤ ꯏꯕꯦꯝꯃ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯍꯣꯏ ꯍꯟꯈ꯭ꯔꯒꯦ ꯏꯃꯧ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯒꯤ ꯃꯃꯥꯗꯨ ꯃꯦꯝꯇꯣꯟꯕꯨ ꯃꯃꯧ ꯑꯣꯏꯔꯗꯕꯅꯦ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯣꯛꯁꯤꯟꯅꯔꯝꯕ ꯃꯦꯝꯇꯣꯟꯗꯨ ꯃꯁꯤꯅ ꯇꯨꯝꯊꯣꯛꯂꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯟꯅꯔꯤ ꯂꯤꯂꯥ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯀꯣꯛꯀꯁꯦ ꯉꯥꯎꯕꯗ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯁꯦꯜꯒꯁꯨ ꯄꯤꯔꯝꯃꯤꯅꯦ ꯀꯥꯟꯅꯗꯦ ꯑꯁꯤꯅ ꯍꯣꯔꯦꯟ ꯍꯩꯇꯨꯞ ꯂꯥꯜꯂꯨꯈ꯭ꯔ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯛꯇꯣꯛꯂꯕ ꯅꯨꯄꯤꯗꯨ ꯁꯦꯜꯗꯨ ꯌꯦꯡꯂꯒ ꯃꯃꯣꯟ ꯑꯃꯨꯛ ꯅꯣꯛꯆꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯆꯧꯕꯗꯨ ꯐꯥꯒꯤꯗꯒꯤ ꯃꯪꯒꯣꯜ ꯀꯥꯛꯈꯤꯕꯗꯨꯗ ꯍꯦꯟꯅ ꯃꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯇꯥꯎꯗ ꯀꯝꯗꯧꯅꯤ ꯍꯥꯏꯅ ꯉꯔꯪ ꯉꯪꯂꯝꯃꯤ ꯈꯝꯇꯣꯟ ꯃꯇꯥꯎꯅ ꯉꯪꯕꯗꯨ ꯇꯥꯕ ꯉꯝꯗ ꯃꯪꯒꯣꯜ ꯀꯥꯔꯗꯤ ꯀꯝꯗꯧꯅꯤ ꯈꯔ ꯂꯩꯔꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯎ ꯀꯩꯅꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤ ꯁꯣꯝꯗꯗꯤ ꯑꯩꯅꯗꯤ ꯅꯨꯄꯤꯗꯨ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯏꯅꯥꯛꯇ ꯍꯌꯦꯡ ꯈꯣꯏꯗꯧꯅ ꯉꯔꯪ ꯉꯪꯂꯤꯁꯤꯕꯣ ꯑꯆꯧꯕ ꯈꯝꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯔꯞꯅ ꯃꯇꯥꯎꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯈꯝꯇꯣꯟꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯥꯏ ꯌꯦꯡꯀꯅꯨ ꯑꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯀꯕꯛ ꯁꯕꯛ ꯈꯜꯂꯛꯀꯦ ꯀꯕꯛ ꯁꯕꯛ ꯅꯠꯇꯦ ꯑꯣꯏꯕ ꯌꯥꯕ ꯈꯜꯂꯣ ꯈꯝꯇꯣꯟ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯔꯞꯀ ꯌꯦꯡꯂꯛꯂꯒ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕ ꯑꯗꯨꯒ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯀꯤꯔꯒ 이보 ꯅꯪ ꯁꯣꯏꯔꯣꯏ ꯀꯥꯟꯅꯗꯦ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯠꯂꯒꯅꯦ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯍꯦꯛꯇ ꯆꯦꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯛꯇ꯭ꯔꯁꯨ ꯍꯦꯛꯇ ꯐꯥꯔꯁꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯅ ꯑꯆꯧꯕꯕꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯃꯦꯝꯇꯣꯟ ꯍꯣꯏꯒꯤ ꯈꯨꯜꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯝꯇꯣꯟꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯏꯇꯥꯎ ꯑꯁꯤꯕꯨ ꯏꯅꯦ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯑꯧ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯏꯅꯦꯅ ꯅꯪꯒꯤꯅꯦꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨ ꯑꯃ ꯑꯣꯏꯔꯝꯗꯅꯀꯣ ꯑꯆꯧꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯣꯟ ꯍꯥꯏꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯏꯇꯞ ꯇꯞꯅ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯅꯤ ꯍꯦꯔꯥ ꯊꯥꯖꯗꯕ ꯇꯧꯅꯨꯗ ꯀꯅꯥ ꯈꯪꯕ ꯃꯗꯨ ꯑꯣꯏ ꯂꯩꯔꯝꯃꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯌꯥꯎꯅ ꯀꯥꯏꯊꯣꯛꯄ ꯍꯧꯔꯛꯂꯦ ꯑꯩꯈꯣꯏꯅꯤ ꯂꯥꯛꯏꯁꯦ ꯑꯩꯅ ꯄꯥꯝꯂꯤꯕꯗꯣ ꯁꯣꯏꯗꯅ ꯉꯁꯤ ꯍꯦꯛꯇ ꯌꯨꯝꯗ ꯄꯨꯅꯕꯅꯤ ꯈꯝꯇꯣꯟꯁꯨ ꯃꯇꯥꯎꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯏꯇꯞ ꯇꯞꯊꯅ ꯁꯥꯎꯅꯨ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯨꯄꯤꯗꯣ ꯍꯦꯛꯇ ꯄꯨꯈ꯭ꯔꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯃꯀꯥ ꯂꯥꯝꯃꯤ ꯂꯥꯝꯅꯤꯕ ꯅꯪ ꯌꯥꯝ ꯂꯥꯝꯅꯤꯕ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯃꯀꯥꯒꯅꯦ ꯄꯨꯡꯄꯠ ꯄꯠꯊꯅꯤ ꯈꯪꯗ꯭ꯔꯤ ꯈꯝꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯧꯕ ꯋꯥꯗꯤ ꯍꯥꯏꯗ ꯁꯥꯎꯅ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ ꯈꯝꯇꯣꯟꯁꯨ ꯃꯇꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯎꯀ꯭ꯔꯣꯡ ꯑꯃꯗ ꯐꯝꯂꯒ ꯃꯦꯝꯇꯣꯟꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔ ꯐꯥꯎꯕꯗ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯈꯝꯇꯣꯟꯗꯨ ꯐꯝꯕꯗꯨ ꯋꯥꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯏꯇꯥꯎ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯗ ꯂꯥꯛꯀꯅꯤꯕ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯁꯤ ꯀꯩꯗꯧꯒꯦ ꯈꯝꯇꯣꯟ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯀꯟꯅ ꯍꯥꯏꯖꯤꯟꯕꯁꯨ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯕꯗꯨꯗꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯀꯟꯅꯗꯤ ꯅꯠꯇꯕꯤꯗ ꯌꯥꯔꯛꯇ ꯉꯪꯂꯒ ꯉꯥꯏꯕ ꯍꯥꯏꯕꯁꯤꯃꯛ ꯋꯥꯕ ꯑꯅꯤꯁꯨ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ
ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯨꯝꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯗꯤ ꯀꯣꯛ ꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯃꯃꯩ ꯋꯥꯏꯗꯨ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯑꯆꯧꯕꯅ ꯇꯥꯍꯧꯔꯝꯃꯤ ꯑꯗꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯀꯥꯏꯗꯩ ꯃꯁꯥꯅ ꯈꯪꯉꯗꯤ ꯊꯣꯛꯂꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯟꯅ ꯃꯥꯒ ꯑꯩꯒ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯩ ꯂꯥꯛꯀꯅꯤ ꯊꯣꯛꯂꯣꯅ ꯍꯥꯏꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯌꯥꯔꯣꯏ ꯉꯁꯤ ꯔꯨꯟꯗꯅ ꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯉꯝꯃꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯦꯝꯇꯣꯟ ꯎꯅꯗ꯭ꯔꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯌꯥꯔꯝꯗꯦ ꯈꯝꯇꯣꯟ ꯃꯇꯥꯎꯅ ꯊꯕꯛ ꯇꯠꯅ ꯌꯥꯗꯕꯗꯨꯗ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯦꯝꯇꯣꯟꯁꯨ ꯑꯉꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯝꯇꯣꯟ ꯃꯇꯥꯎꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯏꯇꯥꯎ ꯅꯪꯅ ꯉꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯇꯨ ꯁꯤꯗ ꯍꯥ ꯀꯔꯥꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯦꯝꯇꯣꯟ ꯊꯣꯛꯂꯛꯂꯤ ꯇꯥꯕꯗꯨꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯦꯝꯇꯣꯟ ꯎꯕꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯝꯇꯣꯟꯅ ꯃꯇꯥꯎꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯕꯤꯗꯨꯅ ꯄꯥꯈꯠꯀꯅꯨꯁꯤ ꯅꯁꯥꯗꯣ ꯐꯊꯧ ꯅꯪꯅ ꯍꯥꯏꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕꯤꯔꯨꯔꯣ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯇꯣꯟꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯈꯝꯇꯣꯟꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯑꯆꯧꯕꯗꯨ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯝꯇꯣꯟꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯀꯩ ꯍꯥꯏꯔꯒꯦ ꯁꯤ ꯑꯩꯉꯣꯟꯗ ꯁꯦꯡ ꯇꯧꯁꯤ ꯑꯆꯧꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎꯗ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯡꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯏꯁꯤꯁꯤꯅ ꯏꯇꯥꯎ ꯃꯥꯗꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯌꯦ ꯀꯔꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯥꯟꯅꯗꯦ ꯃꯥꯅ ꯍꯜꯂꯛꯄꯗ ꯍꯦꯛꯇ ꯐꯥꯈ꯭ꯔꯁꯤ ꯏꯇꯥꯎ ꯃꯗꯨ ꯇꯣꯛꯂꯁꯤ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯁꯨ ꯏꯀꯥꯏꯕ ꯅꯪꯂꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯁꯨ ꯂꯣꯏꯅ ꯏꯀꯥꯏꯕ ꯅꯪꯂꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅꯤꯡꯗ ꯊꯥꯡꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯈꯝꯇꯣꯟꯅ ꯃꯇꯥꯎꯕꯨ ꯈꯥꯝꯗꯨꯅ ꯁꯥꯎꯔꯞꯅ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧ ꯉꯁꯤ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯆꯦꯜꯂꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯒꯤ ꯑꯆꯧꯕ ꯏꯁꯣꯟ ꯁꯣꯟꯊꯔꯝꯕꯗꯨ ꯈꯪꯀꯟ ꯀꯟꯈꯠꯂꯛꯇꯨꯅ ꯍꯣꯏ ꯏꯇꯥꯎ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯍꯦꯛꯇ ꯐꯥꯈ꯭ꯔꯁꯤ ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯁꯤꯒꯤ ꯈꯥꯎꯁꯤꯅ ꯍꯣꯔꯦꯟ ꯃꯃꯥꯏꯗ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯒ ꯄꯨꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯈꯥꯎꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯆꯧꯕꯗꯤ ꯉꯛꯅ ꯏꯇꯥꯎ ꯅꯪꯗꯤ ꯑꯩ ꯈꯪꯍꯟꯗꯅ ꯊꯧꯔꯥꯡ ꯌꯥꯝꯅ ꯇꯧꯁꯤꯜꯂꯤꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎꯒꯤꯕꯨ ꯀꯩ ꯁꯣꯏꯍꯟꯕ ꯌꯥꯒꯦ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯣꯏꯗꯅꯕ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯄꯨꯔꯛꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯦꯝꯇꯣꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯦꯝꯇꯣꯟꯁꯨ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯝꯇꯣꯟꯗꯨ ꯇꯍꯥ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯆꯜ ꯋꯥꯝꯇ ꯍꯥꯏꯒꯦ ꯃꯦꯝꯇꯣꯟ ꯈꯝꯇꯣꯟꯅ ꯀꯧꯕ ꯇꯥꯕꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯠꯈ꯭ꯔꯦꯗ ꯈꯟꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯈꯝꯇꯣꯟꯅ ꯃꯦꯝꯇꯣꯟꯒꯤ ꯃꯃꯥꯏꯗꯨꯗ ꯈꯥꯎꯗꯨ ꯎꯞꯁꯤꯜꯂꯝꯃꯤ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨꯗ ꯃꯦꯝꯇꯣꯟ ꯉꯛꯅ ꯑꯁ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟꯗꯨ ꯈꯥꯎꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯈꯝꯇꯣꯟꯁꯨ ꯃꯦꯝꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯕ ꯑꯉꯥꯡ ꯑꯗꯨꯗ ꯍꯩꯇꯨꯞ ꯑꯃ ꯄꯤꯔꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯦꯝꯇꯣꯟꯅ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯈꯝꯇꯣꯟꯅ ꯏꯇꯥꯎ ꯐꯤꯕꯝꯁꯦ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯄꯨꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯦꯝꯇꯣꯟꯕꯨ ꯃꯔꯦꯡ ꯃꯥꯅ ꯊꯥꯡꯒꯠꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯃꯇꯧꯗꯨꯗ ꯈꯝꯇꯣꯟꯅ ꯏꯇꯥꯎ ꯃꯤꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯅ ꯂꯣꯏ ꯌꯦꯡꯉꯛꯀꯦ ꯅꯪꯒꯤ ꯍꯥꯏꯕꯨꯅꯦ ꯑꯩꯈꯣꯏꯗ ꯄꯨꯅꯕ ꯍꯣꯠꯅꯔꯣ ꯃꯦꯝꯇꯣꯟꯅ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯃꯥꯏꯗ ꯎꯞꯁꯤꯜꯂꯤꯕ ꯈꯥꯎꯁꯤꯁꯨ ꯑꯝꯇ ꯂꯧꯊꯣꯛꯑꯣ ꯑꯩ ꯁꯣꯔ ꯐꯨꯜꯂꯦꯕ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯑꯆꯧꯕꯅ ꯏꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯃꯃꯥꯏ ꯈꯨꯝꯂꯤꯁꯦ ꯂꯧꯊꯣꯛꯄꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯁꯣꯔ ꯐꯨꯜꯂꯒ ꯑꯃꯨꯛ ꯁꯤꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯕꯣ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯔꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯣꯏꯕ ꯑꯩꯁꯨ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯂꯨꯝꯗꯤ ꯂꯨꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯒ ꯈꯝꯇꯣꯟꯒꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯃꯦꯝꯇꯣꯟꯕꯨ ꯐꯥꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯔꯒ ꯅꯝꯗꯅ ꯆꯦꯜꯂꯝꯃꯤ
ꯑꯁꯣꯝꯗꯅ ꯑꯆꯧꯕꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯀꯞꯄꯒ ꯂꯥꯎꯕꯒ ꯂꯣꯏꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯈꯝꯕꯤꯁꯨ ꯃꯌꯥꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯏꯅꯝꯃ, ꯏꯅꯝꯃ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯆꯨꯝꯕꯔ ꯁꯤꯕꯣ?" "ꯃꯥꯅꯤ ꯏꯕꯦꯝ, ꯅꯅꯝꯃꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯧꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅꯦꯅ ꯐꯔꯕꯅꯦ ꯑꯩ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁ, ꯁꯣꯝꯗꯅ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯑꯩꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯤꯕ, ꯑꯗꯨꯒ ꯄꯥꯎꯁꯤ ꯇꯥꯔꯗꯤ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯗꯣꯏꯁꯤꯕꯣ? ꯑꯗꯨꯅꯤ ꯏꯕꯦꯝ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤꯒ ꯃꯅꯝ ꯃꯆꯜ ꯑꯅꯤꯗꯨ ꯀꯞꯄꯒ ꯂꯥꯎꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯨꯡꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯆꯧꯕꯒꯤ ꯃꯄꯥꯅ ꯀꯜꯂꯞꯅ, "ꯍꯩ ꯃꯃꯥ, ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯈꯣ ꯀꯩꯗꯧꯕꯒꯦ? ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯁꯥꯎꯗꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯏꯃꯧꯗꯨꯕꯨꯁꯨ ꯅꯤꯡꯊꯤꯅ ꯀꯧꯁꯤꯜꯂꯨꯆꯣ, ꯆꯠꯂꯣ." "ꯍꯣ, ꯑꯩꯗꯤꯅꯦ ꯂꯧꯁꯤꯟꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯅꯅꯦ ꯐꯅꯕ ꯁꯤꯜꯂꯣ." "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯪꯅꯕꯒꯤ ꯏꯇꯩꯃꯒ ꯑꯉꯥꯡ ꯑꯃ ꯊꯥꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯒꯤ ꯃꯄꯥꯕꯨꯡꯅ ꯊꯪꯅꯕꯒꯤ ꯃꯇꯩꯃꯗꯨꯗ ꯃꯃꯧ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯩꯃꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯧ ꯂꯧꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯆꯧꯕꯒꯤ ꯃꯃꯥꯕꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯝꯇꯣꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯀꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯈꯨꯝꯗꯨꯅ, "ꯕꯥꯕꯥ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯄꯥꯛꯊꯗꯨꯅ ꯃꯀꯨꯕꯨ ꯈꯨꯔꯨꯝꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧꯕꯒꯤ ꯃꯄꯥꯕꯨꯡꯁꯨ ꯍꯔꯥꯎꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯨꯡꯗ ꯅꯃꯥꯍꯣꯏ ꯂꯩꯕꯅꯤ, ꯅꯃꯥꯗꯨꯁꯨꯅꯦ ꯈꯨꯔꯨꯝꯂꯨꯔꯣ." "ꯍꯣꯏ ꯕꯥꯕꯥ." ꯑꯆꯧꯕꯒꯤ ꯃꯃꯥꯕꯣꯛꯅ, "ꯕꯦꯝꯃ, ꯂꯥꯎ ꯂꯥꯎ, ꯏꯃꯥꯕꯣꯛꯀ ꯆꯪꯉꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟꯗꯨ ꯃꯃꯥꯕꯣꯛ ꯑꯗꯨꯒ ꯃꯃꯥꯕꯣꯛꯇꯨꯅ ꯃꯥꯡ ꯊꯥꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯆꯧꯕꯒꯤ ꯃꯄꯥꯕꯨꯡꯗꯨ ꯃꯃꯧꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯒꯤ ꯃꯃꯥꯗꯨ ꯃꯄꯥꯕꯨꯡꯅ ꯋꯥ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯥꯅ ꯄꯥꯝꯗꯕ ꯃꯃꯧ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯝꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨꯗ ꯃꯅꯦꯝ ꯑꯣꯏꯗꯧꯔꯤꯕꯤꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯩꯈꯤꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯞꯅ, "ꯏꯃꯥ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕꯒꯤ ꯃꯃꯥꯁꯨ ꯃꯦꯝꯇꯣꯟꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯝꯇꯣꯟꯅ ꯅꯣꯟꯈꯠꯂꯛꯄꯒ ꯃꯄꯥ ꯆꯥꯅꯕꯗꯨꯗ ꯏꯉꯛꯉꯛꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯇꯧꯔꯛꯂꯤ ꯃꯇꯧꯁꯤꯕꯣ? ꯏꯃꯧ ꯑꯣꯟꯅꯗ꯭ꯔꯦ, ꯍꯩꯃꯥ, ꯃꯧ ꯑꯣꯟꯅꯗ꯭ꯔꯦꯗꯅ ꯁꯤꯗꯤ, ꯑꯩ ꯄꯦꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯅ ꯑꯆꯧꯕꯒꯤ ꯃꯃꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯒ ꯍꯥꯠꯄ ꯇꯥꯔꯦ ꯈꯜꯂꯝꯕꯗꯨ ꯃꯅꯦꯝ ꯎꯕꯗ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯜꯂꯝꯃꯤ꯫ ꯈꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ, ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯩꯔꯨꯕꯗꯨ ꯃꯅꯝꯃꯅ ꯃꯃꯧ ꯑꯣꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯃꯧ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯝꯕꯤꯁꯨ ꯃꯦꯝꯇꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯔꯝꯕꯗꯨ ꯐꯈ꯭ꯔꯒ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯣꯏꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯗꯨ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ "ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯕꯨ ꯀꯅꯥ ꯀꯅꯥꯗꯅꯣ ꯅꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯪꯂꯨ ꯆꯣꯏꯃꯤ." "ꯃꯃꯥ, ꯑꯩꯁꯨ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯇꯦ ꯈꯪꯗꯦ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏꯅꯦ." "ꯑꯁ, ꯃꯗꯨꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔ ꯆꯥꯜꯂ ꯍꯥꯏꯕꯅꯦꯃꯤ." "ꯑꯩ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ, ꯃꯁꯥꯅ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯅꯝꯍꯥꯗꯅ ꯇꯧꯒꯨꯝꯁꯤ ꯍꯥꯏꯗꯅ." "ꯑꯩꯅ ꯁꯤꯜꯂꯤꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯥꯡꯅꯅꯕꯔꯣ? ꯃꯥꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯅꯕ ꯁꯤꯟꯕꯤꯔꯒ." "ꯑꯗꯨ ꯃꯁꯥꯅꯗꯤ ꯄꯥꯝꯗꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯅ ꯑꯁꯨꯝ ꯌꯦꯠꯅꯔꯝꯕꯗꯒꯤ ꯊꯥꯕꯜꯂꯩ ꯁꯥꯎꯅ, "ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯐꯩ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯍꯥꯏꯕꯤꯗꯦ ꯇꯧꯔꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯐꯠꯂꯛꯇ꯭ꯔ ꯃꯇꯝꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯁꯤꯟꯅꯔꯛꯂꯅꯦꯕ." "ꯃꯃꯥ, ꯇꯥꯏꯁꯤꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯋꯥ ꯈꯟꯅꯕꯗ ꯃꯤꯒꯤ ꯋꯥꯁꯨ ꯈꯔ ꯈꯔ ꯇꯥꯎ ꯍꯥꯏꯕꯅꯤꯅꯦ." "ꯍꯣ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯟꯅꯗ ꯂꯩꯕꯒꯤ ꯃꯇꯝꯗꯣ ꯑꯣꯏꯗ꯭ꯔꯦ, ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ, ꯍꯌꯦꯡ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ಮಿಮಾꯡ ꯐꯝꯕ ꯇꯥꯔꯤꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯅ ꯃꯄꯨꯔꯣꯏꯕꯗꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯃꯆꯥꯅꯨꯄꯤ ꯊꯤꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯅꯥꯒꯤ ꯈꯨꯜꯗꯨ ꯈꯨꯟꯊ ꯈꯨꯟꯈꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯃꯦꯝꯇꯣꯟꯕꯨ
ꯑꯆꯧꯕ ꯍꯣꯏꯅ ꯐꯥꯈꯤꯕ ꯎꯍꯧꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯇꯩ ꯃꯅꯥꯎꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ꯭ꯔꯥ ꯌꯣꯟꯊꯣꯛꯈꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯂꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯅꯨꯄꯤꯗꯨ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯊꯥ ꯊꯥꯖꯗꯅ ꯑꯆꯧꯕꯒꯤ ꯃꯄꯥꯒ ꯑꯍꯜ ꯑꯅꯤꯒ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯕꯜꯂꯩ ꯄꯥꯈꯠꯅ ꯋꯥꯈꯜꯗ ꯀꯩꯅꯣꯅꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯁꯤꯕꯨ ꯏꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯗꯣ ꯈꯪꯂꯕ ꯖꯥꯠꯂꯥ? ꯑꯁ, ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯛꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯆꯪꯂꯛꯂꯤꯕ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯗ ꯍꯣꯏ ꯃꯌꯥꯝꯕꯨ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯒꯤ ꯃꯄꯥꯍꯣꯏ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯄꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯆꯧꯕꯒꯤ ꯃꯄꯥꯅ ꯏꯆꯦ, ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯋꯥ ꯍꯧꯗꯣꯛꯄꯗ ꯑꯩꯕꯨ ꯌꯥꯅꯤ ꯚꯥꯏ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯊꯥꯕꯜꯂꯩꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯧꯕꯒꯤ ꯃꯄꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯃꯅ ꯑꯆꯧꯕꯅ ꯃꯦꯝꯇꯣꯟ ꯆꯦꯜꯂꯛꯄꯒꯤ ꯋꯥꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯑꯆꯧꯕꯒ ꯃꯦꯝꯇꯣꯟꯒ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫